Manipur Erangi status report pikhalaknaba PMO na state lengak takhangalakle haina RSS ki maikaidagi phongdorakle Manipur da tholiba lana sigi status report piraknaba Prime Minister Office na Manipur lengak takhangalakle haina Rashtrahit Sarvapadi Sangathan RSS na phongdorakle Sangathan sigi founder National President Sohan Giri Chief Patron Member KS Bhaktu Kumar Maite amadi Indrajit Allies Mairabana haukiba November kuntrada Prime Minister da Manipur da haujik tholiba lana sigi matangda complaint tawkhibagi pakumoina Manipur lengang na atuba matamda report pirak na bakhangalakpani haina sangatana sigi serol amada hairi serol sina hai November kunga mapanda sangatana sina atopa Hindu organization na punna Press Club of India da pangthokkiba pawgi mifam ama pangthoklaba matung Prime Minister Office da hakthengna na wakat khibani Prime Minister da wakat khibadu da mamang sahi 2023 gi May 3 dagi Kuki singa chatharakle balana sida maitei singna ngasi phawba awaba khangduna lagli karigumba India lengang na lana se athubada loisina bahonadribade India pumbada Kuki singna attack torpa yabagi oithokpa lana si matam kaya gi mamangdagi plan tawraga Kuki singna chatharakpaga loinana makoina India gi mayokta matam pumbada leiriba China Pakistan Bangladesh Myanmar singba lebak singna mateng pangle hana su phongdokhe Imphal Kangpokpi Senapati amasung Imphal Bisnupur Sucharpur senba interstate bus service ngasi dagi amuk selhanaba Manipur lengang order thoktuna honarabasu tongbinaba passenger amata thoraktabadagi lenga ki thorang mahiyan bangam khidre hairi Speaker TS Saitaberta amadi Minister Haikhre Sanga BJP ki National General Secretary ga Delhi da unaduna wari sanakre hojik Delhi da lairiba Speaker TS Saitaberta Singh amadi Minister Haikhre Sanga BJP Party sigi National General Secretary oiriba BL Santos ga tongan ba pungpham da unaduna wari sanakre haina thajabaya ba pawgi lekuna mana khangalakle pawsna makata dun hai wari sanakhibadu da kari karamba wafam sing khanaki haiba sabchana khangba ngamdrabasu hojik Manipur da oiba phibam amadi praja miyamna BJP lenga asida thajaba thamlaktre haiba wafam sing khanaki amadi Chief Minister gi thabak thoram singda yaning da bamade pen da wafam kaya su khanaki hairi nakalamorom da hojik phawbu Delhi da lairiba MLA singa Speaker TS Saitaberta ga unaduna wari sanaki haina su pawgi likhunasina makhatari mathang da arambai tengul gilsing pro korongan bukumanna wafam kara thamlakli madode Imphal mayu sida drug se asapon yonbagumna akiwa yaudna yola abani masi thuna action lawdrabadi naha sing loide karigidamak drug yonbasingna akiwa maset amata yaudna phongna yonba ngamlibano haina korongan man hanglakle haurakpham sukhangdaba Kuki jo singna maning tamba lenga ama semgani habasi oithokloi wafamni haina MMTU na phongdokre Kuki jo singna makogi aranba semjin sajinba puwari kaya isinduna India government da makogi da oiba Kuki lena ma semnaba yamna ngalingai 1958 ki matamdagi honaduna lakle asigumba aranba puwari singa sida India gi maroiba lusingbu singna asumba oina lawduna Kuki singi demand asibu saugatuna process tawramba tangka kya laiki Kuki jo singna makogi pandamasi phanganabagidama Manipur amasung awang nongpok lamdamgi yellow purup singda tangka kya rakta landa chathaduna lagle haurakpham sukhangdaba Kuki jo singna maning tambalega ama semgani habasi oithokloi wafamni haina MMTU na phongdokre